online Manipur YouTube channel aswing bir bamam pumnang po mukahna taram noksari han badiam na maru ibapawam update thamjege Surasanpurda CHANGSILLUBA Meetei Pangal SI ama Kuki Khutlai Paibasingna Arambai ni Haina Tamthina Furaga Kom Touraga Fumnaba HOTNARAMBADAGI KANBA NGAMHOURE Impal East District Police ki Porompat Police Station da SI oina leiriba hatadagi sabir ko bomyo asig Bisnupur District ki koktadagi Meetei Pangal ama amadi khetri gaudagi Meetei Pangal ama gangarang nungthin pung ahum rom tabada Surasanpur District Headquarter tamna satluba matamda mafam aduda leiramba Khutlai Paiba khutpu amana makhoibu Arambai kangbu ni Haina sabir haidiba miyoi asi faraba matungda Tamthina Furaga Kom manungda phumduna hatnaba HOTNARAMBADAGI KANBA NGAMHOURE hairi thaudok asigi matangda koktada leiba Pangal Intellectual Forum ki President Nasir Khan dagi phangba pawgi matung inadi SI Sabir haiba Meetei Pangal asina Quarta da laiba mahaki mari mata thopo imungi miyoi amaga Impal East ki khetri gaudagi Meetei Pangal amaga loinana makhoi hum Kreta car da tongduna ngarang numidang pung nipan rom taba matamda Surasanpur District Headquarter tamna satki makhoina mafam adu yawbada isai nongmai yangna miyam dagi donation tawbagi thoram ama pangthoklamki SI Sabirna car dagi kumthaduna donation box aduda magi angamba senfam khara hapki loinana mahakna makhatana donation pangthokpham adugi akoiba mafam singsu video recording sing batauki hairiba matam asida mahaka lakwinaba miyoi ani aduna mafam aduda leiba washroom da sangduna mai mit tathoki sabirna pangthok leba thoram adu video recording tawrubadagi mafam aduda leiba Khutlai Paiba kuki kharna sabirbu singnaduna faraga wahang pahumsa thaki matam aduda sabirga lakminaba Meetei Pangal ani adudi auto amata tongduna mafam adu thadoktuna satki sabirbu Khutlai Paiba sing aduna wahang pahung chathabada Manipur police ni muslim ni haina I card na singwa puthokuna saktaki makatana magi gari aduda check tawba matamda mangonda issue tawba bulletproof jacket amadi nongmai maruni singba yaurambadagi amuke hena jingnaba phauki Kuki Khutlai Paibasing aduna makhatana car aduda thijin humjin bagi thabuk chathabada ngasi numit nini humni gi mamangda Maira Paibasingna donation ga mari leinana car aduda nablakhiba salai tarit ki firan yauramba thengnabadagi sabirbu Arambai gi kangbu ni police ni haina asaba card semlaga paibani haina charge tawduna Tamthina Fubagi thabuk chataki Furingi serak aduda Khutlai Paiba kuki kharna kom amma tawduna mahak phumnaba semsaki matam aduda sabirna mahak hatlabasu Halu adubu mahakna ningjaba Allah muktang kurum ki haijaba da ayaba piki serak asida Surasanpur District Police ki SP da telephone taroppadagi sabir asi Manipur Police ni haina masak taglakpadagi phuba lepki masigi matung da Surasanpur District Police ki maikaidagi koktada leiriba Meetei Pangal Intellectual Forum ki President Nasir Khan na telephone pau phaunar matung da sabir asengba Manipur Police ni sumna Surasanpur District Head Quarter da satlubani mahaki punsi kan biyo hain haijabadagi Surasanpur Police ke team amana ngasi ayu pungni pantawa matamda kangbai phawa thilakibani sabirbu police na kusin narakpa matam adu kokta ward number 8 gi councillor na sakhi oiki masigi matungda sabirgi haksangi saruk sing yengbo matamda Kuki Khutlai Paibasingna Tamthina Furakpata haksangi saruk pumna musin muna khamduna leiramba thengnaki loinana lengbo otpa phawa ngamkhite khudakta Impal da puduna Impal da leiba hospital amada hojik laikhanari aduga sabir ka satmina kiba Meetei Pangal ani adugi manungda khetri gaudagi mi ama adudi sabir ga theknakre aduga mi amadusu soyanga mi yaudana Impal da thorakre haibagi paudi pangle hena suna Nasir Khan na phongdoki loinana car makhoina tongkhiba car adu Khutlai Paibasing aduna thiba humbagi thabuk chathabada gari sit thongnau amadi atai mafam kaya da akai atoi kaya su thokhanki hairi mathangi updates di kuki singna lal loikiroi makhatana tawkhigani haina iraga thetlamle Moirang ibudau thangjingi chingthaki sarukta kuki militant sing ngasi numit ni marini mangani gi mamang the Christian lining gi cross mark yungsinduna amadi firana singba kaya thechilambagi thabak satharamki pawasi tabadagi ibudau thangjing lai committee ki maikai dagi cross mark amadi firana singbo lawthoki hairi pawasina hai masigi matung numinini humni leiraga hairiba mafam aduda kuki militant singna sangaktuna lal loikhiroi makhaja thakini haina iraga thelamki hojik phawbadi makoina thelamliba banner asi lawthoktana leiri hairi ibudau thangjing singsang parengi makha thangba sarukta hojiksu kuki militant sing thomjenduna leibagi khudam phangi maduna mafam asidagi kuki militant sing takthokna balainga ki meeting sangbiyo haina sumaikai adongi praja singna phongtora Atop update amana fubala maning de kuki militant sing ngarang numidang nongmai kapsil lakre ngarang numidang pung nipan rom taba matam de fubala Meetei khulgi maning thangba suruk ta singlongi kuki militant sing na nongmai kapsin duna landasil lakre maduda khulngakpa khunja volunteer sing na handun nongmai kap ki de hairi pawasin hai nongmai kapsil lakpa adu pung mapan ga makhai fawba chat tharaba matung hek leblor ba amuk hanna nongmai kap pagi thabuk chat tharaki loina ngarang hing pung amaga makhai degi
ahumga makhai phawada matat oina kuki militant singna nongmai kapsilakhi hairi kuki militant singna nongmai kapsilakpa asigi matung ngasi ayuk angan badagi hauna khul ngakpa khunja volunteer singna akanba section thorang की थबुक लौखत पाहौख्रे लोइना स्टेट सिक्योरिटी फोर्सिंग लाक्तुना ngak senbagi थबुक पाइखत पिनबा सु खुंजा सिंगी माइकैदगी मरि लेनबा लेंगा की अथॉरिटी की माइकैदा हाइजख्रे हाइरी अदुगा मथंग अपडेट असना नोंमै अमसुंग मरु लौखिबगी सीबीआई गी टीमना थिजन हुमजिन बाहौख्रे हंदक बिष्णुपुर डिस्ट्रिक्ट की नारायण सेना मनिंग दलेबानी सुबह इंडियन रिजर्व बटालियन की मसिंग यामलब मियाम थुमजि लौतुना नोंमै अमदि मरु कया लौखिबा अदुगी मतंग द सीबीआई ना केस लौखलकपदगी मखाताना थिजन हुमजिनबगी थबुक चथबा हौख्रे ngasi ayuk pung 8 wakairum taba matamda CBI gi team amana laktuna hairiba second IRB asida sangduna thijin humjin bagi akan batabuk chathaki loinana numit aduda battalion asida gi nongmai amadi maru kaya yamna lawki nongmai lawba lakliba musing adu kana kana no kari gi damakta nongmai lawba laklibino haibana singbagi maram kaya akan bomongda CBI gi team aduna thigatpa haukhre hairi मथंग अपडेट असना असम राइफल्स की का हेनब थौंग स्टेट कैबिनेट ना कंडेम तौब खकना यारो एआर की मथक्ते एफआईआर पानगदबनी मेगा सेंट्रा पालेंदा असम राइफल्स ना मिचम नुपा नुपी सिंग मथक्ते सथकिब का हेनब थौंग अदुगी मतंग स्टेट कैबिनेट ना कंडेम तौब खकना यारो असम राइफल्स की मथक्ते एफआईआर पानगदबनी यूनिफाइड कमांड ना एक्सप्लेनेशन तौगदबनी अमदि थौदोक अदु जुडिशियल इंक्वायरी तौगदबनी हाइना मणिपुरी प्रदेश कांग्रेस कमिटी एमपीसीसी की प्रेसिडेंट के मेगा सेंट्रा फोंदोखरे नसी कांग्रेस भवन द पांगथोखिब पाउगी मिफम द एमपीसीसी की प्रेसिडेंट मेगा सेंट्रा हाई पालेन की थौदोक अदु द मिसम मियाम द नोंमै मातोन ओनसिन्दुना असम राइफल्स ना नोंमै कापतुना मिसम मियाम असी अना असोगपन नंगहन बाहायबसी लेंगाकना तराइना लौब सुमलोय थौदोक अदु स्टेट फोर्स की SP DIG na singba leirabasu yengduna leikhiba adusu leibak thibani masigi matangda athubada senariba AR gi mathakta action lawgadabani manipur thokliba irang asu central force na sing henna thokhanna sille manipur lengak su leiri haibagi kanaba leitre lenga ki thawong asi auba ikhodi ware mahakna makhata na hai manipur thokliba irang henna kankhalakliba asi central amadi state lengak na tumin yengduna leibana ni state cabinet na thika tawnaba khanduna leire relief camp da leiriba singna masagi mayumda hanjage haiba wafam di tabidna leire palen gi thoduk adu congress na adukki matik nuaitaba phongdok I haiki video sing bibek damakta mayam pumnang pu amuka hana thagachari anoba update ki damakta online manipur youtube channel asbu subscribe to biramo thank you so much